Lakhipur online puthokjaba megi tang nipan yumsakaisha numit ki Khomjinba Pao tabirase ahanbada maruiba Pao Lok Sabha mikal gi ahum suba tangkakta ngarang Assam yauna rajya tara amadi Union Territory amada vote thadanakre Kasar Lakhipur gi siptila gi thodokta victim na mara leiba sing saktakre Handakta lauthokiba metric porikha mai pangna pass taukiba mahiroi singbu thagatpa phongdoknakre Bharat-tagi haukibi astronaut Sunita Williams International Space Station tamna paigani tauramba du technical gi oiba khudongcha da manajai thokle Lanajitpu Gyan Ratna Sahitya Academy gi lifetime member oina khalakre amasung Bamon Kampu Imphal East na sinduna pangthokpa Gauranga Lila workshop ki thoram loisinkhre Hojik mapung oiba Pao tabirase Lok Sabha mikal gi ahum suba tangkakta ngarang Assam yauna Rajya tara amadi Union Territory amagi Lok Sabha Kendra marfutara humdoida vote thadanakre ngarang numidang pung manga phawbada Assam da chada humbutara mari dasamik nipan mari gi changda vote thadanaki Guwahati da humbutare dasamik taruk taret Borpeta da humbutara taruk dasamik ani Dhubri da humbutara mapan dasamik taret amasung Kokrajhar da humbutara mari dasamik ani mari gi changda vote thadanaki Chahi asigi haukiba March thagi tang taratarukta Kasar Lakhipur gi siptila Sribarda mitei maunaha amabu mioi marina phaduna pukraga nupi oibigi ikai khumnaba manghan khibagi thodok aduda maruaina chenaba amadi Phatraba mioi kutpu adugi mastermind oikiba sing adubu ngarang leibak pokpu numita Silchar gi Central Jail gi authority singi mamangda victim na culprit singbu saktakpa Test Identification Parade TIP gi thoram apung phana pangthokre loina na victim gi imung manungda mateng oinana bagi damakta Justice Demand Committee gi maigedagi sel kharasu mateng pangkhre thoromaduda Justice Demand Committee for Siptila Kidnap and Gang Rape Victim samna Justice Demand Committee amadi Joint Action Committee asigi Chairman Mutum Gunadhon Vice President Okram Lakhikanta amadi Sarat Laisram General Secretary Inau Meitei Treasurer Arambam Priyotom Executive Khetrimaim Umananda amadi Mutum Ranjit loinana Advisor Hobam Ranjit Sarukjaki haina Committee asigi maigedagi khanghalakli Handakta lauthokiba SSLC porikhada Singirborn High School ki mai pakraba mahiroi singbu thagatpa phongdokpagi thormama school asida ngarang school asigi SMDC ki president hanagi headmaster Kaisam Champalal mipama poidana pangthokre SMDC ki VP Huirem Dhananjoy Alumni Committee ki President Usam Chauba School asigi Headmaster Jamaluddin na Phambaki leitheng oikhi Oja Karunamurti Mishra na taram nokpagi warol pikhi Thokchom Lakhipriya Mutum Premita amadi Sanjukta Sharma na Rabindra Sangeet na Sahyeu isai saktuna thorom hudokhi Matambu karamna haisingna sijanagani afaba marup karamna thigani ningjaba asagi panthung karamna yogani haibana chingbagi matangda tinkiba mahiroi sing ahlaman sing amadi oja singna maroiba pokta kya pikhi changamai mohon singna makok thongna pas taukiba mahiroi tarukta lupa changa tawduna pungning thogot pikhi Banbayai handaki SSLC porikhada school asigi first division 19 gi manungda distinction ani star mark manga aduga second division taruk amadi letter mark nifumari kalina mahiroi kunmari thabada kunmari mak pass tauki Handakta pangthokiba metric porikhada mai pakna pass tawrakhiba Koroikanti Public High School gi mahiroi singda harau temba phongthokpagi thormama haukiba lebak pokpa numit megi tang tareta pangthokre SMDC ki President Konthaujam Mangonjau na mipama poidana pangthokiba thoromda Alumni Committee ki President Secretary amadi member sing sarukjaki panbayai handaki SSLC porikhaduda school asigi punna mahiroi 13 thabada star mark ani first division 8 second division 5 letter mark 19 ga loinana samada chama pass tawki Bonterapur ME School dangarang pangthokiba farewell ki tharomamada school asigi oja Somiron Burman amasung Chautol Singha Manipuri ME School ki oja Wahengbam Prajachan Singha ki maphamda kudol potpi tuna ikai kumnakre
Bonterapur ME School gi SMC gi President Deepika Singhana mipama poiduna pangthokiba thoromda CRCC Dilwar Hussain, CRCC Sujata Roy Chaudhary, Headmaster K Birela Singha, Oja Somiron Burman, Wahengbam Brajachan, Nilima Singhana Mathangsitna, Mitunglen Akanaba Mitung Amadi Ikai Khomrejaba Mitung Singh oina daista phamki. Loisilakpada Chautol Singha Manipuri ME School gi Oja Oinam Samorjitna Thagatwahi phungdoki haina Sirdi Haurong bana paudam lagle. Bharat tagi haukibi astronaut Sunita Williams na ngarang ayuk Bharat ki matamda ayuk ki pung 9 marida Kennedy Space Center dagi NASA gi Starliner tongduna space ta paigani haina thorang lambadu pairamdai gi tanjada technical gi oiba khudongsa da pathokpana jaithokre hairi mahaki oina ahumsuba space mission asida atopa astronaut Butch Wilmer ga International Space Station tamna paiminabagi walairambane. Niti Ayog Government of India na sakhanglaba Gyan Ratna Sahitya Academy gi Manipur State President oiriba Dr. Phanjobam Lanajit Gyan Ratna Sahitya Academy Central Committee na Academy asigi lifetime member oina khalakre. Guwahati da pangthokiba Gyan Ratna Sahitya Academy gi oiba thoromamada Academy asigi National President Hemchandra Burman na Dr. Phanjobam Lanajit ta lifetime certificate khusinaki hairi. Bamon Kampu Impal Isna Sinduna Ministry of Culture gi senthang makhada numit kuntra mathoi ni chupna chatharakiba Gauranga Lila workshop kam production gi thorom hokiba nongmaijing megi tang manga ta loisinkhre thorom asida Jawaharlal Nehru Manipur Dance Academy gi director Pukhrambam Bilasna Mithunglen visiting guru amasung state awardee Khoisnam Kirtina Mipammapu amasung Academy asigi retired guru amasung state awardee Namairakpam Thambal Ngauna ikai khamnajaba mithung oiki Thauromga mari leinana Gauranga Lila tinkiba miyamangda utki saknairaba artist Loitongbam Dorendro Priyo Hauba amasung Imakhol gi president Dr. Rajkumar Gunachandra sarukjaki. Nungairaba pau Kasar Phulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne Aroibada maroiba paw amukhanna Lok Sabha Mikal gi ahum suba tangkakta ngarang Assam jauna Rajya Tara amadi Union Territory amada vote thadanakre Kasar Lakhipur gi Siptila gi thodokta victim na mara leiba sing saktakre Handakta lauthokiba metric porikha da mai pangna pass tawkiba mahiroi singbu thagatpa phongdoknakre Bharat tagi haukibi astronaut Sunita Williams International Space Station tamna paigani tawramba du technical gi oiba kudongsa da manajai thokle Lanajitpu Gyan Ratna Sahitya Academy gi lifetime member oina khalakre amasung Bamon Kampu Impal Isna Sinduna pangthokpa Gauranga Lila workshop ki thorom loisinkhre Lakhipur online YouTube channel gi paw sandok jaba ngasigi oinadi matang asida loijare